ngasi ayu pung 13 taba matamdagi haukiba parliament ki house animaki mifam charangnaba thonglakpadagi November 28 ki ayu pung 13 fawba yeithokrai ngasi ayu pung 13 taba matamdagi haukiba Lok Sabha gi mifam da speaker Om Birla na obituary reference pikibaga loinana leikidraba sitting member ani gi mafam da ikai khumnaba ullaba matung numit yung pung 12 fawba gi oina Lok Sabha gi mifam yeithokhi tungda mifam famnaba honabada charangnaba thonglakpadagi Lok Sabha gi mifam November 28 ki ayu pung 13 fawba yeithokrai Lok Sabha gi mifam haudringai gi maoinana Wakaf Bill 2024 gi Joint Committee of Parliament member oriba opposition ki MP singna Speaker Om Birla ki ma ki office unaki unabadu da opposition ki wafam JPC chairman na tavi davana maram oraga hathu na report lobi kinu haina Trinamool Congress TMC ki MP Kalyan Banerjee na media da phongdoki Rajya Sabha ki ngasi mifam haubaga ikui dana charang na bathokpadagi mifam November 28 ki ayu pung 13 fawba Vice President Jagdeep Dhankar na yaithoki mifam hek haubaga opposition kangbu na bribery allegation amadi Adani issue gi matangda wa khananaba pukhalakpada upper house charang na badu thokibani hayeng November 13 si Constitution Day tabana maram oraga numedasida house animaki sitting leiroi hairi